Ahingi matamni, numit adu mark off ki mapok numit ni. Ahing aduda magi kada may mutatuna, like hidraba mamagi photo du yeng duna, pirang sintaduna layrami. Ma, ahing asisuning singbi, ahigi ipok numita, mamana, ahigi damag, isor kurumduna, punsinong sangba, awaba machit ampaw, pangdabu o yuhaina, ahigi damag, isorda ni bikibada. Adubu, ma, ngasidi, nachata sengna, malem sida layningdre. Kuding maglayrabasu, kehemta laytabagumna, nachana hinglibase, manang udraba. Kayam kuina, ahibu sumay na hingko haibano. Ahihing bagi maram sibu kaygino. Ahigi, ihing bagi maram ang kaktipiyo ba. Ngamloy da ba ohiraga na, ahibu su, mamagi nagtalog sinbir, sigong bapunsise, ahihing ningdrima. Asi haydo na, mahag yam na kaplami. Yeng bada nupa thokpa matik mathaw na layba oijarabasu aseng mamanungdadi nungay taba kayana numit khudingi kapli nungay ba imungi wata padraba wanglaba buildingi matonda pirangkangdana hinglibani matam pumna magta boxing na marup oiduna laklibani hingba sibagi lanfamda laybag thiraba tharoi ahamba Nongmadi mark of International Boxing Federation na sinba tournament ama yawnaba selection tawrakhi. Mabu matampum na magta kalakto na lakliba mabuk gel pikpa Christopher mark of na selection phangkibada Christopher na. Sana ba horakpadi mangondagi na halin. Yeng naruradi mangondagi ay na selection phangphamthokpan. Aduga mana hekta phangkiba. Mamanggisu mana hekta medal lawkiba. Masigi mise aigi punsida awaba piba lakpamin. Khangni handakti ma nungay ni ba? Mamana ba amana? Yare da, mimi gi haizaba mahayna phangkiba ngaktane. IVF ki selection phangba kaise so hekta phangba yaba natene. Nangi se usitiro. Nate aise haite siro ha. Nang hayningi si kayno. Aidi nang hayte di haygi dena. Nangondagi henba laypotene. Daw na yadabagi panghawdabanida. Nangi tanja kitang chanaramadi mark of kaidudi nang nailaylay na maithiba piba ay kayno. Asam na Christopher gi mawong aduda kanaba pamdabadagi mamana ba duna haizilami. Apang ba hayba duni. Mamana ba na hayriba wadu aseng ba oiraboy ning duna matanda chokthok jarami. Manida adugidi numito khongphamamtang soykibada nakanda pansama pisalakpa na hankiba neme. Adu natradi ko ay na iraylay na furamadamne. Makoy na wari sanaringay aduda mark off makoy gi mamang lando na chatki. Maduda fanathawnalay na nganglamba Christopher so tuminalay. Mark off so makoy dayam na usitaba mityang ama yenglamduna pong na chatki. Mana hek chatki baga Christopher na. Kaya usitro na yung Aina si amtang aigi hainabida puzaladi ko. Sini soida. As sauranu kaidorage. Yare lause. Club tang hak chatlaga potharasi. Wakal se waman kreba. Aikoy na su songningi na manabidab sida aikoy day hengi basa. Adubu kaidi upayle. Aikoy sumatam lakini gayno. Skashuam kanzalunu se. Asomdana Rahul du mayim da halaklami. Mayum yawbaga liklam unarurage haibagi wakalda nungay na flight to tonglami. Adubu, amuksu liklam ga wari sanaraktaba numit marini mga ni suzilakpa aduda nungay taba paurami. Liklam dubu kaidawrabano kangdene. Ay na call tawa su supay di. Call back siya tawrakde. Ay na somda sagatli wakal mayam siga. Mahana taw sadri siga. Adu oraso haujikti mahauba fangani. Kangni. Hek yawbaga moy tonggalda dum ngara laygiba. Thokta tholaktraga na mayum da hekta jangsinni. Asi khanduna Rahul du mayum yawraklami. Mayum hek yawbaga ngay haktang fawba phamlamdana. Ima, ay thabamda chalukhigi. Kuiro oy. Hai, chaka charaga gyanta na iruja maitharaga chatpa kaidawge. Halakpaga chatlidubu kayam luba thabak no. Yam luba thabak ni ima, kona haige. Rahul gi mawong aduda mamadu su khanglammi. Tahuri se yengun he kaya da ngawriba. Machanupagi mataw yengduna
Nokfet tawduna layramba adu Rahulgi mapana uraduna. Kaidore mama, nang bungaurabo. Natomta nokfet tawduna layridubo. Nacha hek lakpadagi yam nungai krama leda. Kaino da mapanangsu. Ichana yum halakpadabu nungairoidaba mama kanhabu laygadagi. Adugi sumathakta ichagi momon minok. Angawba mawong matawsi ubada amuk kahena sunungai. Ha, kayambuk nungsijaruraba no khangde. Ngay hakfaw famlamdana chatkrise. Liklam unaba chatpa oirini. Ha, nang nadine. Magi haraw nungay basing si ubada nungay jariba. Tungda kari oraktoy no haibadi tambang amdriko. Nupi machado naga migi oikradine. Ichasi kamdaw hawadaba no khangdre. Yari da mapa. Tanjasi da awaba wari amuk kanhanbiraano. Ngayakta sunokchagi kaidawge. Kaya di kuire. Kaptuna lelakkibado. Tawrisi yengune he. Aina gayamna nokhaningdabagi ngangbadawnaga khallisi yengune. Hai, aina nang nungsibasibu haujikangi nungsinabasingsina hengadro. Nang sukhangliba natro. Nangbu nungsibagidamag aina kari tawki kadai fawba lepki haibado. As, yarese, khitningsingbirano. Haukrabasingdo haujiktada phanadum ikai. Hanurakansida asibu mo haudoraklisibu. Asumna matay manawdu matam kuirabagi tungda nokminarami. Adubu tamba ngamde minok asi kayam kuina laikhini. Miyoybagi punsi arepa laytaba sangsar. Rahul na liklamgi thongganda ngaiduna nupi adubu tholakani khanduna leplammi. Tanja aduda nganbana Rahul da call tawrai. Rahul so phatpai khatuna. Hello, kaino hello de. Kaino tawrai sina phone hek paikhatpaga. Natine, nang halakpase akoina nahandagi wana ngairaga hek yoropaga akoidaga haidagai tumi laithoidu kaiginoba. Yam puningdabay monglaba akoise. Adu oiragana akoisu ngasidai kem haroidoiba. As, yarise itaw, sorrono. Aido liklam uningmandana noidaga amta hairamdre. Aisu khalamine noida jangaksirana. Rahul na liklamgi wapalakpa aduda mamanabagi khanbada nungaitaba phawramme. Adubu nganbana asumna hairai. Nang hujik liklam unaba chatliro. Hoi, ay mo'y thonganda ma tholakpa ngairiye. Manabu tholakani ngairamo harakprane. As haraktida kaideno. Madi ayna call tawbasu phone off adumle. Message su halakte kuire paw phawnaraktrise. Adugi ngasidi ma hek tholakpaga chap chaba wa mangangna doine. Yada yadragana yumda dum puradamne. Itaw kanaroi akhoi doina chango. Ngairano thola aroi. Hera ngasidi ma tholakta yaroida. Thokta tholaktragana mayimda changagi khalaga laabane. Nganba matawgi mawong matawduda nungaitabasu phawi. Amaromda sawningbasu phawribani. Nangna ikayam khangdaba mi orisi kaigino. Mina du yamna pamdre khangaphaw nanga summada tawlaisi kaiginoba. Mabu matik magun kyam leba minoba. Nganba kona wari sanarase. Nangna ngangidugi pawkhum aina pirakpa taradi nungsina loinariba maruki marise mangkibasu yai. Chenkhraba nupidugi damakta aikoigi marise tatkadhoriba. Chenkre haiba wahai ama nganbana palakpa aduda Rahuldu ngahakti tarang chatli. Kaiba chenkre haidi. Nganbadu karemnaba mawongda asumna hairaklammi. Oiroidaba manglanda tawringayda itawdi sangsargi asengba lichat uba phangdrane ko. Nangna manglangi dolanda hiplingay midi manglan lana paikrene itaw ibungo. Nangdine kabui kayoyba taraga leheuba tari. Karidi upay lay. Nanggi sengonda laknayro. Ha, nang kay lay huzik. Yumda laytradi kay lay doy bayde. Layra mo dude. Nganbadi ichamchamna Rahul na kay khalli haibadu khangdabagi jingnaba tawdana. Law kayno nang lapadabu kanan thinge. Asumna sawduna Rahul na koladu kakthatuna nganbagi mayum yawnaba garidu kanna tharaklammi. Nganbagi mayumdu hek yawbaga Rahul na nganbabu kawduna magi kada changsilai. Nganbaga lamjingbaga layramba aduda nganbagi manakta changsinduna phamungda hiplaga layramba nganbabu kanna chingkhatuna kinna pangthinda thenjili. Madu pumnamaktu oirakani haiba nganba madi lamjingbadi hana khallude. Rahul na tawrakliba mawong adu makhoidadi angakpa mawong ama oire. Lamjingbana Rahul bu phana khamdoknaba hotnai adubu Rahul di lepa kawba laikhidre.
asawba khudingmak nganbada phudoklammi. Aroibada lamjingbana Rahulbu safu kana chingthoktuna sauna hairaki. Rahul, nang ngaurabo? Nangi dugumba midi na bayadabagi mawang matawdo kayang kuya tawgi habano. Akoina kaya kaiba tawkrage. Nganbana nangonda kay aranba wahaikrage. Nang nanungshirine na napunsido lekhata na manghalaga layringay midi atopada chenkre. Si khakaiba sibu kayam kaige. Nang yam henmali. Seng na akoina ngatina ningdre. Chalo. Chalo chalo. Angauba mi mandaba nang dine jungle da layrucho. Nang sa ole Rahul nang mi na tre. Namana pa maru mapang wasak khangdre. Seng na ekoi angauba mi gadi sangataw ningde. Chalo. Lamjingbana wahaya si haramduna soktuna tariba nganbada onsinkre. Nganbasu phajana dum sokle. Rahuldu lamjingbana haramba wa nganbana mamangda sokpagi chaina khangliba amadi liklam chen khre haiba pawasina wakhaldu puba ngamlamde. Ngaihak tumina leiramlaga nganbagi mawong adu yengba ngamlaktraduna ka adudagi tholakle. Aduga magi gari adu thauduna lambida halakle. Nungaitaba mayam aduna tungmangda lakliba gari sing adu Rahulna uramde. Maram aduna mamangda lakliba tata truck aduna Rahulbu thomjinki. Asomdana mark off IBF ki boxing tournament adu mark off na selection phangkhibagi mabuk fattaba Christopher na boxing authority da complaint tawduna selection adu nauna amukka sulawnaba hairami. Maduda authority gi miyoi singna su hektok pangamlamde. Maramdi authority adugi trustee adu Christopher gi mapani. Maram maduna selection adu nauna muk tawnaba silame. Mark off su selection amuk hana tawgadawre haibada yamna sauning lame. Adubu upaidi leite. Selection tournament numit adu yausilaklame. Mark off na tournament adu chatnanaba loshinba loiraga magi kada ngaihak tumin famduna laikhidrabi mamagi photo adu yengduna. Ma nangdi lairamlenda nachagi kumhaise yengnaga pelabo. Punsi chuppa naitom taba pidat padatpa machagumna dum loshin kidawraba khongthang khuding yeknaba nungsidabagi ngakta ngaire. Ai sigumba kalak yengthiba sangsarshida yam hingningtre. Ma ai yengbagi maram sibu karino amthaibiu. Asumna nungaitana leiringai magi tournament gi pungfam adu yausilaklame. Maduda mark off na ma kasiso aibu selection phanghanbiu ko. Karigumba phangloidaba oiradi nachabu loksinbiu. Mamana aibu hinghaninglabadi aibu hingnabagi maram amtang orasu pibira ukoma. Asumna mamada khurumlamduna tholakli. Mahakna yaubaga ngaihak leiraga tournament adu haunarakhi. Asum mathang loikhiduna mark off ki tarnamuk yauraklame. Numit aduda mark off na ring manungda kanna funaringai matamduda mapunsigi nupida mukfauba yenglaktriba mahakna mana onsinduna leiriba mapa adu chapchana magi fight yengduna tongan taduna arangba thawan michakum mahaki punsida amuk fauba udriba mityengna mahakpu maithiba yaroi haigumna thawai yauna asengba taruba icheldagi sintharakpa laijagi irik ama tabagumna iyaida satpi leirangumna senglaba mityeng amaga loinana mangonda yenglamliba mahak adubu urubada ma karigumba mata uramde. Leiriba miyam adu kauthoktuna mahak khak yengduna leibagum khalammi. Senglabi mahak adu kanano ningsinglubadadi atay kanasu oramdre. Maraibag thirabi khubak khunamgi lanfamda apokpa mapagi sagaida satngamdrabi mapung chaba phangjadrabi madom satpi langam phiral thetpa ngamjadrabi chidai adudagi lakhiba iyai thakki liklam. Story collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak na ngakpiyu.